Lanthok-sari Science Magazine ngasigi thoramda thamjari thagi maikei pangkhraba matung numit ki maikei da changsinnanaba Bharat ki thourang amadi Chandrayaan 3 na thagi kha-meru da takhiba haibasigi matangda Bangalore da leiba Indian Space Research Organization ISRO Headquarter gi Directorate of Technology Development and Innovation da Deputy Director oina leiriba Dr. Raghu Ningthoujam ga aikoi gi mihut Laishram Chingsanglakpa ga unaduna wari saba thagi maikei pangkhraba matung numit ki maikei da changsinnanaba Bharat ki thourang chahi asigi July tang 13 da Chandrayaan 3 na prithibidagi khongshan khraba matung August thagi tang 12 da Vikram lander na maipakna thagi leimai da khongda khraba matung da haujigamuk ISRO gi mathau cheleba baigyanik singna mathangi achouba space mission amagidamak sem saba loikhre Aditya L1 haina mingthonba Bharat ki ahanba numit ki maikei panggadoriba spacecraft asi mathang tha September gi anganba sarukta prithibidagi khongsananaba thourang tauri masi Bharat ki oina numit ki maramda thijinnanaba ahanba space based observatory mo oigadori hauzik thagi khongchatta leiriba Chandrayaan 3 mission asigumna satellite asisu prithibida koiduna leiramlaba matung mahaki khongjel yangkhat halaga numit tamna paikhigadoribani Chaurakna tha mari chupna kilometer million ama makhai gi khongchat ki matungda numit ki L1 Lagrange point ta halo orbit ki mafam amada leiduna numit ki maramda thijingadori Lagrange point haibasi space ta leiba achouba posak celestial object ani gi chingsinnabagi pangalna khare hena pikpa potsak amana makhoi ga loinana chatminaba matamda changba centripetal force pu manana thambangamba mafam amani asigumba prithibigi amadi numit ki marakta leiba mafam amada leiduna Aditya L1 spacecraft asina karigumbada numitta grahan thokpa matamda phawba thijinnanaba honagadori asigumba mafam singbu space ta parking spot haina su khangnai maramdi hairiba mafam asida celestial object ani haibadi matang asida numit amadi prithibigi chingsinnabagi pangalna spacecraft asibu mafam sida lengdana thambangamgani Lagrange point 1 da spacecraft asibu thamgadoriba maramna spacecraft asigi maming Aditya L1 kauribani handaki Aditya L1 gi khongsat asi ISRO gi oina ahum suba tangkaki oina changsinnanglakpa khumang chaukshinba thabaki manung channa pangthokpani ahanba tangkakta remote sensing amadi communication satellite sing thagatpa mathangda commercial satellite thagatpa aduga ahum suba tangkakta hojik changsilliba celestial object sing haibadi numit tha amadi atai graha singi maramda thijinnanabagi changsilliba khongjang asini Aditya L1 na Lagrange point L1 da leiduna kilometer million kaya sandoktuna leiriba numit ki khwaidagi mapan thangba kuyom corona amadi atai kuyom singi maramda neinagani corona si prithibida leiba observatory singdagi su neinaba yai adubu atmosphere gi singnungsut ki phibam phattaba weather condition gi matamda numitpu mayek sengna uba ngamde asigumba khudongchadaba sing asi space observatory station ama oigadoriba Aditya L1 asidadi thoklaroi miyoibana saba pochak amana numit ki manakta khwaidagi nakna sangsinba ngamkhibasi NASA gi Parker probe ni yamna nakpa maramna masina numitta hakthingnana yengba ngamkhide amadi solar wave ta yawba pochak singi maramda yengsinki hauzik Aditya L1 na numit ki mapan thangba kuyom corona gi maramda neinabata natana solar emission solar wind amadi solar flare gi maramda neinagadori numit ki asigumba mawong matawsing asi neinanabagidamak spacecraft asida payload taret yauri visible emission line corona graph na corona gi imaging amadi spectroscopy loinana corona dagi kapthorokpa coronal mass injection gi maramda neinagani numit ki photosphere amadi chromosphere gi maramda solar ultraviolet imaging telescope na neinagani numitagi thadorakpa x-ray flare amadi x-ray energy range ki maramda neinaba solar low energy x-ray spectrometer amadi high energy L1 orbiting x-ray spectrometer payload Aditya solar wind particle experiment amadi
plasma analyzer package for Adityana solar wind da yauba electron proton amadi atai energetic ion singi maramda nainagani. Aduga Lagrange point L1 da leiba interplanetary magnetic field gi maramda nainaba advanced triaxial high resolution digital magnetometer yauri. Aditya mission asigi mapunsi chahi manga oigani adubu masidagi henbasu yai haina ISRO na hairi. Numit ki maramda thizinanaba Bharat ki ahanba space observatory mo oigadoriba Aditya L1 na pirakba data singna Prithibi amadi atai grahasingi atmosphere gi masak mawongda numit ki oriba mawong mataw asina karamna ahongba thoganbage kari mari leinabage haibagi matangda akupa warol khangba ngamlagani. Aroibada thamjari Chandrayaan 3 na thagi kha-meru da takhiba haibasigi matangda Bangalore da leiba Indian Space Research Organization ISRO Headquarter gi Directorate of Technology Development and Innovation da Deputy Director oina leiriba Dr. Raghu Ningthoujam ga aikoi gi mihut Laishram Chingsanglakpa ga unaduna wari saba. Haukiba August ki tang kunga humdoi gi numidang wairam pung 3 mari chatpa matamda Bharat ki ahum suba lunar mission Chandrayaan 3 asi thagi south pole haibadi kha thangba meru aikoina far side of the moon natraga dark side of the moon haina khangnariba mafam asida mai pak na soft landing tawduna takhre masi India gi oina di yamna harau ningai oiba amadi yamna changthok ningai oiba mikup amani maramdi thagi south pole da tabangam balaiba asi India na yanan balaibak oire aduga Russia America amadi China gi mathangda thagi laimai da tabangam balaiba asi India na mari su balaibak oire Chandrayaan 3 mission gi matangda hujik aina telephone gi khuthangda wari sanajari basi Bangalore gi Indian Space Research Organization ISRO Headquarter gi Directorate of Technology Development and Innovation da Deputy Director gi Thaupuriba Manipur gi Thangada Dr. Raghu Ningthoujam ni ahan mamakta da ojabo Akashvani Imphal na taram na uchari. Thank you, brother. I insu taram na uchari. Oja dagi yanan boina koina khangjaningi se Chandrayaan 3 mission haibase masi kari karamba makhalgi mission no aduga mission asigi objective haibadi maruoiba pandam se kari no thambiyo. Chandrayaan 3 mission haibasi akoi lunar exploration mission, scientific exploration mission ni masida ikona tawgada objective haiba tharaga di objective ahumni mission ni objective se ahan objective na thagi laimai da soft landing technology demonstration tawba do ani shubo objective na akoi rover haina akoi mother and baby configuration ki title le kapsi tahara le kapsi ki manung sida apik to rover mi yauri masi rover sina belende kapki manung legi thol aga thagi laimai da ko chatlaga pata kali to scientific measure tawba ani shubo objective ni aduga ahum shubo objective haiba taraga di masida apena thagi laimai da tagriba lander amusin rover se masida yawi instrument sina thagi laimai da mission ji duration ji manung da in situ scientific experiment pangkhraba IDP gi ngi thol sataba sina ahum shubo objective ni masida akoi gi tawriba mission ai robotic exploration ni asi mi yaudi adugo ja Chandrayaan 3 spacecraft asigi weight se haibdi arumba se masi kaya mukno thambiyu aduga spacecraft asida yauriba component sing ase masina kari no component sing asigi respective function makhoi gi mathau se masina kari no thambiyu Chandrayaan akoi gi takriba lander gi arumba si 1700 kg corona haba ID 1.7 ton yam lumi aduga manung yauriba rover sinu kilogram mangang lumi aina hasi hayi ba scientific instrument ID ahum yauri ID mana experiment tawada se adugi scientific instrument ahum dagi maming di rambha LP langmur ko haiba mane adagi fasti haiba instrument amane aduga ahum suba instrument ilsa haiba mane ahum jini aduga ajiki langmur ko haiba sine tawada ma thau se hanba magi instrument sine kamai to ge herba thagi lai mai sida magi surface se atmosphere ki laitaba nusi tu ngol laitaba na maram moidana usagi mangal si lakh matamda kudong haigara da prithibi lai mai sidi atmosphere ki laiba ozone layer ki laiba na maram moidana manitigi lakpa akogi sun rays se ultraviolet rays ki directly absorb tawada ozone aduna aikogi
ꯃꯌꯥꯝꯁꯤ ꯈꯪꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯨꯝꯕ ꯀꯦꯟꯁꯔꯒꯨꯝꯕ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄꯤ ꯑꯗꯨꯕꯨ ꯊꯥꯒꯤ ꯂꯩꯃꯥꯏꯁꯤꯗꯤ ꯃꯥꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯂꯩꯇꯕ ꯃꯔꯝꯅ ꯁꯣꯂꯔ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯔꯦꯁꯦ ꯗꯥꯏꯔꯦꯛ ꯂꯥꯛꯄꯅꯤꯅ ꯃꯥꯒꯤ ꯁꯔꯐꯦꯁꯁꯤꯗ ꯃꯥꯒꯤ ꯄ꯭ꯂꯥꯖꯃꯥꯒꯤ ꯏꯐꯦꯛ ꯈꯔ ꯊꯣꯛꯏ ꯑꯗꯨꯒꯤ ꯄ꯭ꯂꯥꯖꯃꯥꯁꯤꯗ ꯌꯥꯎꯔꯤꯕ ꯏꯂꯦꯛꯇ꯭ꯔꯣꯟ ꯑꯃꯁꯨꯡ ꯑꯥꯏꯑꯣꯟꯁꯤꯒꯤ ꯗꯦꯟꯁꯤꯇꯤꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯦꯖꯔ ꯇꯧꯅꯅꯕꯅꯤ ꯍꯥꯏꯗꯤ ꯀꯌꯥꯝ ꯂꯩꯔꯤꯕꯅꯣ ꯑꯃꯗꯤ ꯃꯇꯝꯗꯣ ꯀꯃꯥꯏꯅ ꯍꯣꯡꯕꯅꯣ ꯍꯥꯏꯕꯁꯤ ꯑꯣꯟꯅꯅꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯁꯥꯐꯇꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯒꯤ ꯂꯩꯃꯥꯏꯒꯤ ꯁꯣꯏꯜꯁꯦ ꯃꯥꯒꯤ ꯂꯩꯃꯥꯏꯁꯦ ꯔꯤꯒꯣꯂꯤꯠ ꯍꯥꯏꯔ ꯈꯪꯅꯩ ꯊꯥꯒꯤ ꯁꯣꯏꯜꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯊꯔꯃꯣꯐꯤꯖꯤꯀꯦꯜ ꯄ꯭ꯔꯣꯄꯔꯇꯤꯁ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯦꯝꯄꯔꯦꯆꯔ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗꯅ ꯀꯌꯥꯝ ꯁꯥꯏ ꯑꯗꯨ ꯑꯍꯤꯡꯗꯅ ꯀꯌꯥꯝ ꯁꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯂꯨꯅꯔ ꯁꯣꯏꯜꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯊꯤꯡꯖꯤꯜꯂꯒ ꯍꯨꯊꯔꯒ ꯃꯥꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯃꯦꯖꯔ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯏꯟꯐ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯊꯥꯒꯤ ꯂꯩꯃꯥꯏꯁꯤꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯌꯨꯍꯥꯔ ꯍꯥꯕ ꯊꯣꯛꯀꯗꯧꯅ ꯊꯥꯒꯤ ꯂꯩꯃꯥꯏꯁꯤꯁꯨ ꯌꯨꯍꯥꯔ ꯍꯥꯕ ꯌꯥꯝꯅ ꯀꯟꯕꯗꯤ ꯅꯠꯇꯕ ꯑꯣꯏꯔꯒꯁꯨ ꯈꯔ ꯊꯣꯛꯑꯦꯅ ꯍꯥꯟꯅ ꯁꯥꯏꯟꯇꯤꯐꯤꯛ ꯏꯚꯤꯗꯦꯟꯁ ꯈꯔ ꯂꯩꯔꯝꯃꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯥꯟꯅ ꯆꯠꯈꯤꯕ ꯃꯤꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯏꯁꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤ ꯑꯣꯟ ꯗ ꯃꯨꯟ ꯁꯔꯐꯦꯁ ꯑꯗꯒꯤ ꯃꯨꯟ ꯀꯣꯏꯠꯀꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯊꯤꯒꯠꯀꯗꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯗꯨꯒꯤ ꯇꯧꯅꯅꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯔꯣꯕꯔꯗ ꯌꯥꯎꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯅ ꯑꯅꯤꯅꯤ ꯃꯁꯤ APS-X ꯍꯥꯏꯗꯤ ꯑꯜꯐꯥ ꯄꯥꯔꯇꯤꯀꯜ ꯑꯦꯛꯁ-ꯔꯦ ꯁ꯭ꯄꯦꯛꯇ꯭ꯔꯣꯃꯤꯇꯔ ꯍꯥꯏ ꯃꯁꯤꯁꯤꯅ ꯊꯥꯒꯤ ꯂꯩꯃꯥꯏꯒꯤ ꯃꯥꯒꯤ ꯂꯨꯅꯔ ꯁꯣꯏꯜꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯤꯅꯔꯦꯜ ꯀꯝꯄꯣꯖꯤꯁꯟ ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤ ꯇꯧꯒꯗꯕꯅꯤ ꯀꯔꯝ ꯀꯔꯝꯕ ꯃꯤꯅꯔꯦꯜ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯅꯤꯁꯨꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯁꯤꯅ ꯂꯤꯞ ꯁꯥꯏꯖ ꯂꯦꯖꯔ ꯏꯟꯗ꯭ꯌꯨꯁ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯄꯦꯛꯇ꯭रोस्कोपी ꯍꯥꯏ ꯃꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯐꯪꯁꯟ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯁꯤꯡꯒꯤ ꯏꯂꯤꯃꯦꯟꯇꯦꯜ ꯀꯝꯄꯣꯖꯤꯁꯟ ꯃꯁꯤ ꯈꯨꯗꯝ ꯍꯥꯏꯔꯕꯗ ꯑꯥꯏꯔꯟ ꯌꯥꯎꯔꯤꯕ꯭ꯔꯥ ꯃꯦꯒꯅꯤꯁꯤꯌꯝ ꯌꯥꯎꯔꯤꯕ꯭ꯔꯥ ꯑꯦꯂꯨꯃꯤꯅꯤꯌꯝ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯁ꯭ꯇꯗꯤ ꯇꯧꯅꯅꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯨꯅꯔ ꯃꯤꯁꯟꯁꯦ ꯃꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕ ꯃꯤꯁꯟꯅꯦꯅ ꯇꯥꯖꯩ ꯑꯗꯨ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯇ ꯀꯩꯗ ꯊꯦꯡꯅꯖꯕꯗ ꯆꯟꯗ꯭ꯔꯌꯥꯟ 3ꯒꯤ ꯃꯤꯁꯟ ꯑꯁꯦ ꯃꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯗꯕ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯀ꯭ꯔꯣꯔ 715ꯃꯨꯛ ꯆꯪꯉꯦꯅ ꯇꯥꯖꯩ ꯑꯗꯨ ꯃꯁꯤ ꯍꯣꯂꯤꯋꯨꯗ ꯕꯣꯂꯤꯋꯨꯗ ꯃꯨꯚꯤ ꯈꯔꯗꯤ 615 ꯀ꯭ꯔꯣꯔꯁꯦ ꯃꯁꯤ ꯍꯦꯟꯅ ꯆꯪꯉꯤꯕꯅꯤ ꯄꯨꯊꯣꯛꯄꯗ पैसा यामना चंगदना लो कोस्ट चंद्रयान 3 मिशन असि थागतप ngamlibase masi karamna thambiyo masi summe sunna tapiba kogi namna tapiriba kana se 615 crore ni approximately sangiba mission ke adu masida akoina yamna ID पैसा तंग मोंग में तब नंबगी कोई ऑर्गेनाइजेशन इशू तब नंबगी मरमदी मसीदा कोई सीनरीबा मिशन की डिजाइन ट्रेजेक्टरी आदगे कोईना मागी थागलीबा रॉकेट मसीगी कोस्ट ऑप्टिमाइजेशन फैक्टर्स है मसीना मरम बोलनानी कोदमा हाराबदा कोईना नबी निफुन संगना थागलेबाक्सी कोईगी पृथ्वीगी 3,84,000 किलोमीटर नि लापिसे किलोमीटर 3,84,000 किलोमीटर सी अखोइना चनना गनबदा तो पलिबाक्सी तौबसी यामना पावरफुल रॉकेट सिनरगा मनानी तगा तरंग सत्तम मनबो कदai अदु अखोइना थागत्रिबा आइबदी इसरो ना थागत्रिबा चंद्रयान 3 मिशन जी 40 डेज इसांगरि जुलाई तांग 13 अगस्त की तांग को जिंदगी ओगी नमुसे अदुना मसीदा अखोइगी several outbound orbits नाम बर्न तौरी अदगी lunar transfer orbit लैरी अदगी lunar insertion orbit अदगी orbit सिंसे कोइना आईडी मागी orbital corrections तो मतुंगा सुम elliptical orbit से circular orbit तब मतौन प्रोपा सिगुंबा मिशन की डिजाइन ट्रेजेक्टरी डिजाइन सिंगना मसी को ऑप्टिमाइज तौबा इसांसे तौबा अदुगो जा मखाताना खंगजनिंगसे हुजे ओजानाजु फोंदोक पीखरे हौखिबा जुलाई की तांग 13 दा पृथ्वी की लैमाइदगी चंद्रयान 3 असि लॉन्च तौरबा मतुंग नुमित 92 की मतुंगदा अगस्त तांग 19 दा थागी खाथंगबा मेरु सिदा ताखरे अदु थागी लैमाइसिदा कयाम कुइननो चंद्रयान 3 न लैगदौरिबसे अदुगा पृथ्वी दा मुख हलकपसे मसिना करम मतमदनो हलकदौरिबसे मिशन नसिगी टोटल ड्यूरेशन जे कयाम ओइगदौरिबनो थम्बियो मिशन की टोटल ड्यूरेशन जे 14 डेज खतनी 14 डेज करीगिनो ओइनो हाइबो कारगदी अखोइगी थागी लैमाइसी निंथिनदन याम साइ खुदम हाइबदा निंथिन मतमदा साबगी सांग हारगदी 120 डिग्री सेंटीग्रेड आई इसिंग जे पोक सौदानी हे थंबगा अदो निमिदांग मतमदना -180 डिग्री सेंटीग्रेड आई उन अखोइना उन ओनली जे बिलो 0 डिग्री सेंटीग्रेड अदुना असिगी -180 डिग्री सेंटीग्रेड आई सिगी उन गाजे त फंजन बादुम लगा कनो क्रायोजेनिक टेंपरेचर हाई अखोइगी साइंस की लोंदादी अदुना क्रायोजेनिक टेंपरेचर से उंगांगसिदा अखोइगी इलेक्ट्रॉनिक्स से अमता सिंगमंगा मलदबनिना अमागी टेंपरेचर से सर्वाइव तबुंगा मलदबनिना मुंकिन नि मतम गतंग ओइबा अदुगी मतमदा आईडी पुरमना हारबदा थागी नोमुदा को 1 lunar day equals अखोइगी 28 hour days नि आईडी पृथ्वी दा पानरिबा
numit kunipani jiga thagi noma ka kamane ko aduna thagi nungthin nama haiba se one lunar day haiba se akoi nungdi numit tara mari ni thagi adugi matam da nungsa pangba numit tara mari ni oiba matam se masi ka tagi tawada mission ni ai dinang gi adugumba -180 degree centigrade to the hingmang ambagi maisagi adugum hit show yawdo marana numit tara mana ini mission oiba akoi amana inaw na hangi ba mission ji adum loraga prithvi da return mission nate adum madudum tagada ni id return na prithvi dum kala kada mission nate Chandrayaan 3 na thagi kha-meru da takiba numit August ki tang 16 ja masi Bharat ki Prime Minister Shri Narendra Modi na chai goding ki National Space Day na palan tawrani haina jo lauthokre ado numit asigi haidi August ki tang 16 gi numidang weram pung 3 minute mari se masidal soft landing tawba haibse mamang dagi plan tawrangane na khanjai ado masi numit sigi masigi timing sida land tawri base masigi particular reason akaknaba maram laibra thambio masigi agaki tangkulo na karigi namagta taagri no haibagi akaknaba reason di ay mamang panjati ba ako mission life supporting days ko aduna agaki tangkulo no ito taagri mo mafam adu honorable prime minister na digi taayong mo siyo sabit pa ni kondira me adu gi mafam simagta ba agi lekisu longisu sida ay ayuki ng saagi ng altora ko matam bagada ba aduna ayuki ng saagi ng altora ko matam oy ni na ako mission ni numit tara marini gi objective se khangada ba aduna agaki tangkulo no ise asi siuso gi ni adu agaki tangkulo mari da ta ba su yai adu agaki tangkulo ni tarama tara gi mission gi nimisita numit tara ko ni ko orangani Chandrayaan 3 gi lander Vikram lander amadi Pragyan rover sina hojik scientific experiment kaya tawramagani adu ngasi phawda kari karamba maru oiba amadi interesting oiba result sing phange habdu thambiyo agki tang kun tare 2023 da ISRO gi website release taw ko gi matung ina di ko gi lander ka ke payload safety habte magi result ma release tawre masi api safety haiba payload si temperature to asa ta high di lunar soil sida 10 cm over modification partner kundara ga 10 cm over ki sanke laga in situ the temperature se measure ko ba sida ki temperature sensor tara yawi officially side of the matung surface id magi 0 cm da level temperature si +50 degree centigrade ni adu sum kundara ga thagile ma 8 cm kundara matung level temperature na -10 degree centigrade machine hybrid surface na positive oraga 50 degree oraga head centimeter nipan gadan chena ba apik ko no sidena minus oi to asiam interesting oi result ni -10 degree oi ba centigrade machine tak padi ekoi gi thagi soil rigol hai bese ai thermally insulating oi hai ba yam pick up strip sida adu kam temperature ati plus minus hai ba ra di 60 degree gi difference le ta asi yam na interesting oi result ni thagi soil rigol hai bese yam thermally insulating oi pot ani aduga atopa inference amok masidagi an derive to yaba scientific inference am haiba taragati mamang so ki publication thai lai di tha gi lai how haiba tare magi soil very goal is centrically conducting oiba si yam nemi adu thermal conducting su nemi na apagi hanagi research publication lai adu apagi experiment fange aduga amaronda ajiki electrical conducting se masi paching number di report sigi matungina di temperature si yamna 8 cm da plus apagi minus temperature ani difference 60 degree gi lairabni na apagi noun kong bani apagi civic effect ai ta civic effect ai na apagi physics to class 12 ta su yawani civic effect ai je comment to ge haven tanda apagi tong no meter ni gi magi maton ani se po na kan ani se temperature si tong na kan electricity generate to yabo ai ma sha to yaba aduna hagile house de su asi apagi ISRO gi website gi pang iba Chandrayaan gi Vikram gi lander gi safety ai payload sin pang iba sigi matung ni lunar gi soil se masi de gi so pina civic effect sin raga electricity gi mai to ya gi asu mo to ya gi kan ose phange hai gi sin masi ne yamna interesting result na na ai ne khamlani ngasidagi hapta amumuki mamangda Russia gi Luna 25 spacecraft asi thagi khatangba meru da soft landing tawramdai da crash tawkhre aduga America amadi China su thagi khatangba meru sida chatnaba mission kaya plan tawribani ado thagi south pole da leibak kaya na chatnaba lamjel tanaribase masi karigino thambiyoja haukiba 1969 70s da adugi space race moon race da America na Russia na America gi Apollo missions adigi surveyor missions
adagi Luna missions Russia gi adagi akoi poidingai gi 2000 gi da China gi sange gi mission jing tawgiba sugumba mungi mission ayam bicingsi adagi akoi nauna highway gi meru gi mafam highway gi pole se kha-meru so Oinam so wasi gi mafam gi tamdalati adi akoi gi pole gi equator gi manak loina study tawgiba mission nakani aduna south pole haraga su north pole haraga su akoi gi mafam jingse kanapna satudriba I think no one has landed on that particular latitude and longitude aduna akoi gi atoba country ni sakidriba taagri mafam juda akoi saturaga hanba record propaganda anauba scientific study dawangamba record adagi result propaganda adugi pandamna maram moyana thagi akoi khatang miru se chanana pandam do adugi kind of objective ni khamdegi adugo ja Chandrayaan 3 mission asi masi thagatnabo honabada tongan ba miyoi scientist engineer amadi non technical oiba staff kaya yawramgane na khanjai adu punna miyoi kaya mungna saruk yari base aduga ozana deputy director amoina lawriba thodang sina karino thambiyo sumi project si aso project ni nation gi project ni aduna project si da aina haiti gi budri proposal ma di module yauri propulsion module haiba mai propulsion module haiba simina akoi gi prithvi orbit gi tha gi orbit rover akoi gi lander ka bi rover si puraga tha gi lander separate taw gi bali aduna propulsion module duma adagi ta gi lander ka module duma adagi akoi gi tha gi lander separate rover gi module sima ahum si gi pura punjal lega project kim si am sawe aduna project kim si yaur bi to an ma gi subsystem am lai thermal system power system communication systems adagi controlling the guidance navigation systems, the mission systems, the integrations and the assembly testing. Andre, I don't know, see projects in a contributor or the technical, non-technical, the Diva Mayam, low in a contributor of the mission and then Chandrayaan. You have a see. Akoi Chandrayaan 2 gi follow on mission ni Chandrayaan 2 hai basi 2009 da muti concept tor ki buduna sahi manga mukhi program ni punjala gri project is yam gre ko aina su khale da mi sama mu bislong da khale da to anda mo capacity da loina contribute to na bani ai su masi gi su da project manager moina the subsystem designer moina the engineer moina contribute to gi bani adu aina su masi gi technical paper ani masu mission gi maram su concept Oje wazana zu panbikre 2019 da India gi ani suba lunar mission Chandrayaan 2 asi thagat pada oja su project manager moina thopu bikre adu 2019 da Chandrayaan 2 asi thagi south pole da taramdai da cross to kibase masigi matung da India gi Prime Minister Sri Narendra Modi da matamdugi ISRO gi chief Dr. K. Sivan asi council laga consult to kiba asi akoina internet social media kaya da thengnajai masi yamna heartbreaking oiraba yamna thamoi kaingai oiraba mikup amani adubu ISRO na kanna hona duna chahi mari gi matung 2023 sida Chandrayaan 3 mission asi mai pak na thagi kha-meru da soft landing tawkhre adu matam sida thengnarakpa haidi ISRO na thengnarakpa challenges sing ase masi kari no karamna overcome tawki habdu thambiyo Sumi Chandrayaan 2 2019 September da tanana bugana matam da last few seconds da many her la pagi tabangam gi da craft learning to gi yana ko gi like tuning ai gi da thodu ni adun mikupaduna maram hoidna na ubo mission nama Chandrayaan 3 ri concept tor matung da mai pakna ta da ri adi heri pandamama da mukhiwa sobo mission nama ni adun Chandrayaan 2 da kari ma gi ta gi ba the matam lai gi ba telemetry data mayam analyze to matung da panakiba ID analysis mayam Chandrayaan 3 si anawo moji don't have but anova ID masiyamna improvise the system mayam realize to gi na tani kudana but landing leg ta agri rover gi leg to ahan da ko gi Chandrayaan 3 se bi an input to hai damatam da magi impact velocity is 2 meter per second and 3 meter per second hogi slope over as a ton of design togi adagi software testing singo mayam si loing enhance togi aduga Chandrayaan 2 gi akogi matam dana engine manga si na bani adu Chandrayaan 3 si engine mari yona sinaraga singular modification khara di mission successful na ba dum tawna tani adu samna hajar bada Chandrayaan 2 digi adugi lesson learn to the Chandrayaan 3 si yam improvement na mo ba adagi kana to system mo realize to adugo ja 1984 da India gi wing commander Rakesh Sharma sina space da chatkibase masigi matungda ngasi fawda
India gi origin khara natana Indian citizen amatana hujik pawda space se chatri ado Chandrayaan 3 mission asigi matungda hujik ISRO gi next mission se masik karino aduga tungda mi yawba mission thagatpagi plan di laibra habdo thambiyo koigi main mission haro tare mi yabu mission se koigi inaunu stavi ramagni Gaganyaan na koigi ISRO gi main mission se Gaganyaan haiba se koigi prithvi gi lower orbit astronaut se thagala matungda astronaut ahum thagala matungda 1 week ba laira matungda mu prithvi gi lamai da halaknaba adu mission amani adugi mission si amna advanced stage ne agi jari se aduna sahi ami manangda ID mi target wang that is vehicle the unmanned flight successful taramutung the astronaut target the plan se the matangi se di hormone the pangkhraba kan have gi asa ngari aduga thagi lebak mi or the khaba astronaut thagi kan agi haje the mission ni planning ge leite adubu the immediate mission na di the properties study tawna ba mission nama adi L1 kawi madu the next pipeline the the solution the thag na organization the plan adum lady adugo ja marak sida oja gi samlappa biodata ju khangja hoge oja je thang da gini habidi khangjare adu mane ai karamba school college ta tamai aduga master PhD Oinam lekai degi horokpani matam na pondu pokpani class 4 bao adugi Central Model Academy haiba mo thanga gi school me kamsari aduga class 5 again 8 bao da mo khondu leiba amusna school ko wa government school me kamsari aduga class 9 legi 12 bao na CC higher secondary ba CC higher secondary class matrix wa dut thagare class 7 thagare science ki student amani am science ki am pamjaba sakta mo ne hojare pani aduga ai gi graduation hai tari physics honors in the College of Science ka 1997 legi 2000 how gimanung the logic directly kadi the College of Science the physics the aina university on second position the zero namjaki adu the College on ko ta namjaki sai of month paina adu madu matang the Indian Institute of Technology Guwahati da physics da I say tamjara matang the physics the gold medal and the logo namjaki medical technology da adu matang the Indian Institute of Science Bangalore da makata ba ai directorate par matang da adu marakta mu ai sei show da council ka sanjara kana matang si ho bugale play connection kona zaman haida dare deputy director senior ye point na dikse play jore Chandrayaan 3 na thagi kha-meru da takhiba haibasigi matangda Bangalore leba Indian Space Research Organization ISRO Headquarter gi Directorate of Technology Development and Innovation da Deputy Director oina leiriba Dr. Raghu Ningthoujam ga aikoi gi mihut Laishram Chingsanglakpa ga unaduna wari saba si tahanjakhiba ga loinana ngasigi oinadi Science Magazine lanthoksaba matang sida luizare mathang leibak pukpa numit ki pungpham asimaktada amuk fangbigani Science Magazine